ꯑꯃꯔꯣꯝꯗ ꯍꯩꯔꯦꯝ ꯈꯨꯡꯒꯪꯗ ꯂꯩꯍꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯃꯇꯣꯝꯅꯇ ꯃꯃꯥꯡꯉꯩꯒꯤ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯇꯣꯝꯅꯇ ꯁꯤꯖꯔꯨꯔꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯔꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯀꯞꯂꯨꯔꯅꯨ ꯅꯨꯄꯥ ꯃꯆꯥ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯦꯠꯅ ꯈꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯆꯜꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯍꯧꯁꯥꯒꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛ ꯑꯍꯜ ꯑꯗꯨꯒꯤ ꯅꯥꯀꯣꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯇꯣꯝꯄꯣꯛꯇ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯌꯧꯅ ꯀꯤꯅꯔꯕ ꯃꯇꯝꯁꯤꯗ ꯑꯍꯤꯡꯁꯤꯗ ꯀꯝꯗꯧꯅ ꯃꯄꯥꯟ ꯊꯣꯛꯀꯗꯕꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ? ꯂꯥꯛꯎꯅꯦ ꯇꯣꯝꯄꯣꯛ, ꯍꯌꯨꯝ ꯁꯤꯗꯕ ꯑꯃ ꯄꯨꯔꯦ, ꯍꯌꯨꯝ ꯁꯤꯗꯕ ꯑꯃ ꯄꯨꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯕꯥ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯔꯦꯁꯝꯒꯤ ꯑꯉꯥꯡꯕ ꯐꯤ ꯑꯃꯅ ꯅꯤꯡꯊꯤꯅ ꯌꯣꯝꯂꯕ ꯊꯥꯡ ꯑꯃꯒ ꯊꯥꯏꯅꯒꯤ ꯈꯨꯠꯏ ꯂꯥꯏꯔꯤꯛ ꯑꯃꯒ ꯐꯪꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯔꯥꯜ ꯂꯩꯕꯥꯛꯇꯗꯤ ꯅꯤꯡꯊꯧ ꯑꯂꯤꯋꯥꯕꯨ ꯆꯔꯥ ꯆꯥꯕꯤꯒꯤ ꯖꯥꯗꯨꯅ ꯉꯥꯎꯍꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯍꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥ ꯁꯃꯔꯥꯠꯄꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯄꯔꯥꯜ ꯅꯤꯡꯊꯧ ꯄꯔꯣꯜ ꯄꯨꯔꯣꯜꯗꯒꯤ ꯃꯊꯪ ꯄꯥꯏꯅꯔꯛꯄ ꯃꯒꯨꯟ ꯂꯩꯕ ꯌꯥꯏ ꯑꯣꯏꯔꯕ ꯈꯨꯗꯣꯞ ꯑꯃ ꯂꯩ꯫ ꯆꯔꯥ ꯆꯥꯕꯤꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯁꯃꯔꯥꯠꯄꯨ ꯑꯣꯠꯂꯝꯃꯤ꯫ ꯆꯔꯥ ꯆꯥꯕꯤ, ꯍꯦꯜꯂꯣꯏ ꯍꯅꯨꯕꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯔꯕꯁꯨ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯂꯩꯐꯝꯗꯤ ꯈꯛ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯅꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯔꯕꯗꯤ ꯄꯔꯥꯜꯒꯤ ꯃꯉꯥꯜ ꯂꯩꯕ ꯅꯨꯡ ꯄꯨꯝꯅꯃꯛ ꯃꯒꯨꯟ ꯃꯥꯡꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯝꯕ ꯂꯩꯕꯥꯛ ꯑꯣꯏꯍꯧꯒꯅꯤ꯫ ꯅꯍꯥꯛꯅ ꯅꯁꯥꯃꯛ ꯃꯤꯑꯣꯏꯕ ꯑꯣꯏꯒꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯅꯪꯒꯤ ꯈꯨꯠꯃꯥꯡꯗ ꯊꯝꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯈꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ, ꯈꯪꯖꯧ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯥ ꯆꯥꯕꯤ ꯄꯔꯥꯜ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕꯤ ꯃꯥꯂꯤꯀꯤꯅꯤ ꯃꯄꯥꯟ ꯇꯥꯏꯕꯪꯗꯒꯤ ꯍꯜꯂꯛꯏ꯫ ꯃꯥꯂꯤꯀꯤꯅꯤ, ꯉꯍꯥꯛꯅ ꯃꯄꯥꯟ ꯇꯥꯏꯕꯪ ꯆꯠꯂꯨꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯃꯣ ꯑꯩꯉꯣꯟꯗ꯫ ꯃꯥꯂꯤꯀꯤꯅꯤꯅ ꯃꯄꯥꯟ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯇꯨꯅ ꯀ꯭ꯋꯥꯛꯀꯤ ꯃꯁꯛ ꯂꯧꯗꯨꯅ ꯃꯣꯖꯥꯏꯕꯤ ꯑꯃ ꯇꯝꯐꯥꯁꯅꯥꯗ ꯆꯤꯛꯂꯝꯕ ꯑꯃꯗꯤ ꯃꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯑꯃꯕꯨ ꯄꯔꯥꯜꯒꯤ ꯂꯥꯟꯃꯤꯒꯤ ꯁꯛꯇꯝ ꯑꯣꯏꯍꯜꯂꯝꯕꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯔꯥ ꯆꯥꯕꯤꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯄꯥꯟꯒꯤ ꯇꯥꯏꯕꯪ ꯍꯦꯛ ꯌꯧꯕꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯄꯨꯝꯕ ꯉꯝꯅꯃꯛ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯇꯦ ꯍꯥꯏꯅ ꯃꯥꯂꯤꯀꯤꯅ ꯆꯔꯥ ꯆꯥꯕꯤꯗ ꯄꯥꯎꯗꯝꯂꯝꯃꯤ꯫
ꯋꯥꯔꯨꯒꯅꯨ ꯃꯥꯂꯤꯀꯤꯅꯤ ꯇꯦꯟꯁꯨꯕ ꯅꯤꯡꯊꯧ ꯌꯥꯝꯅ ꯊꯨꯅꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯔꯛꯂꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯔꯥꯜꯗ ꯄꯨꯔꯛꯄ ꯇꯥꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯅꯤ